Thokliba Erangsi Kukisingna Chahi Kun-kun-tra-gi Mamangdei pre-plan Touraga Lakpadu Safonglakpani haidi haukiba chahi lising ani kunga humdagi me ahumdagi tholakkiba irang asi khudakta khanguduna haukiba ama natte lal asi chahi kun-kun-tra-gi mamangdagi Kukisingna pre-plan tawduna lakpa aronba agenda ama saphongkiba numitni hain Manipur University gi former acting VC Professor Dr. Kangla Jogindrona phongdokre Kuki Maitai Gilal Asida, Libak Tiaroba Noriba Mahiro Singidamak, like Sutamba the Sound of Mating Pangliba, Ima Trust Foundation, Gi Omlak Suba Foundation, de Toram, Nasi Tau Ground, the Pantokiba Aduda, MU former acting BC Professor Dr. Kangujam Jogindrona Wafam Asipondok Laduna, Makatana Haikibada, Mapalam de Sanchilakiba Kukisingna, Tatar Kibalalong Asi, Tongan Batanka Kia Tokna, Aron Balalong, Amagi Makada Tatar Kibani. Lising amagat samapan maripugi angan ba matamdagi hoduna makoy na makoygi existence amadi resource semgat naba aran ba history kaya semgat pa horki singi mapam kaya da lam kopsin duna makoygi memorial stall amadi aran ba historic and existence utpayana ba lobby to pa hoki ST list sansinduna ahen ba khudong jaba loba administration da option duna makoygi oiba agenda semgat panachi makoygi oiba lalong kaya sagalaki Popi Thaduna Sanjau Tansinba, India ki proxy army oina mateng pangni haiduna lalhau lup sing semgatuna India government ka sutong kiba asina singbal lalong kaya asina ngasidi safonglak tano ngasidi maitay kukilan asi tholak kibani me ahum da hekta kudak da hor kibalal amanati haiki Ngasigi thoram aduda Imatras ki president retired Colonel Santi Kumar Sapam 10-year journalist Pradip Ponjobam Manipur Chamber of Commerce and Industry ki president Vasudev Singh na thoram adugi athoiba mitunglen sing oina saruk yaki loina na thoram adugi wangang loisingna Kukisingna maitai singda pre-plan amaga loina na sathar kibalal asigi matangda wafam kaya phongdokhi Central leader na korpadagi former CM and Biren Jauna BJP NPP amasung NPF ki MLA sing Dili Pangkre State asida February taragni thogi mamangda popular government amalak labay haina miyam na langtak na ngay na ringay cherak asida ngarang numidang atheng bada BJP gi national leader singi maikay dagi BJP amasung masigat satmin nariba NPP amasung NPF ki MLA sing hayang February ga anida Delhi da pangthok kadaba yamna maru eba mifamda saruk yana ba korokpadagi ngasi MLA ayamba Delhi pangkhre ngasi Delhi gi damang Imphal thadokhiba aduda BJP Manipur Pradesh ki president S Sarda Devi former CM and Biren MLA Biswajit Suyauki press na phangba pawgi matung inadi ngarang numbidang pung 10 rom taba matamda BJP North East in charge Sambit Patra na BJP Manipur Pradesh ki president Sarda gi kuthangda BJP amasung masiga chatminariba NPP amasung NPF ki MLA sing hayang nungthil pung anida Delhi da pangthok kadriba mifam asida suksoi soidana saruk yarana ba khangalakkhibani ngasi Imphal airport ta former CM N Birena Delhi gi damak Imphal thadok tingai mangoi nana baumi singa unaba amada haikibada central leader singi maiki dagi NDA gi partner sing punna hayang pangthok kadriba mifam asida saruk yana ba korkhibana garigumba development khardi soidana laigani mamangda su BJP gi MLA sing pulap kauduna central leader singa mifam pangthokiba leire hojik leiriba PR gi matam asi tha asigi taragani thoida loigadabana masigi mamangda positive outcome ama soidana lakani haibigi thajablai Government ama haibasidi continuing process ni Manipur gi oidebal phimam asida ahongba kaya ama soidana lakani sing amasung tamdasu ahongba kaya lakpa leire haina phongdokhi MLA Biswajit na phongdokhibada BJP asi discipline party ama oibana central leader singna hairakpa wafam adu inba tabani hayengi meeting asi NDA gi partner sing suna korkpana positive development ama disoidana laigani State asida leiriba PR revok tawduna popular government ama semba amasung semda bahaibasi central leader singna lepkadabani State amasung miyam gi oina kari tawraga fagadagi haibadu central leader singna khangna soidana warep loguni haina thajaba phongdokhi lamsang kendra gi MLA rajena haikibada central leader singna korokliba asi government ama sembaga mari leinana oiba yai Facebook sanaba singna pangai hairabasu leader khanba haibasi central leader singna leplakadabani Central leader singna lorokpa phirepta yaluba yaba natte haina phongdoklamki MLA Govindas Konthau Jamgi Maiki degi phongdokhibada Central leader singna korokliba asari agenda leibano haiba ngamde Delhi da lakna bangarang numidang khangalakpagi matung inna chapani gari lakatage haibadu Iswar khurumsi haiki khurai kendra gi MLA also sindronadi mahakilanai thaba amagi silchar da chatkadabani haiba tamal phongdoklamki kaisamthong kendra gi independent MLA Nisikanta Singh Sapam na phongdokhibada Delhi khongchat asigi positive oiba outcome ama lakpa yai haiki ngasi Delhi khongchat atuda BJP gi MLA Singh party asiga chatminariba NPP amasung NPF ki MLA kaya susaruk yaki MLA sing adugi maiki degi su soidana sarkar amaling na bagi phibam lakpa yai haina thajaba piramki
Indo Myanmar border mayadagi combined force na miyoy ama lupa crore tratruk longgi bhelu oigeda bhadraka konana fare Central Security Force amasung Manipur Police na leptana chatharakba anti-narcotic drive ki manung chan na ngarang Tengnopal district ki manung chan ba Indo Myanmar border ki mayadagi miyoy ama regional black market ta lupa crore tratruk longgi bhelu oigeda bayamla bhadraka konana fare hairi official oiba report amana hairi bana draka konana fare miyoy adugi mamingna haulim tongkho kai mate chai kuntrago humdoini Miyoy asidagi methamphetamine tablet hainu sukhangnaba WY tablet kg nipan dasmik ahum fare yamlaba drugs ing adu pubada siznaba Maruti Suzuki wagon R registration number WB06J 3605 ama yauna smartphone ama Aadhaar card ama amasung voter ID amasung recover taure regional black market ta Manipur amasung Mizoram border da WY tablet asi kilogram amada lupa crore aniga dasmik ahum dagi crore ahum phawa pi guli lising ama chanba packet amada lupa lising kun mga phawa pi hairiba asi border gi area asidani adubu mafam asidagi lanthorpa jaga singdadi mamal asi ka hena wangi Indo Myanmar border gi Mizoram amasung Manipur border da hairiba drug asi adumak marang kain fangi hairi Amarom the security force na leptana chatharakpa operation gi manung channa haukiba tang kuntra da Imphal West ki Singjamai police station gi manung chanba langthabal ningombam dagi prepa kimyoi ama fare mamingna namai rakpam Rosan Chahi kun ngamanga kawi irengbam makha lekai dagi haujuna langthabal ningombam da leibani haukiba tang kuma pandana Kangpokpi district ki Kangpokpi police station gi manung chanba Cycle KMC bridge dagi Kukilal holup KRA gi sergeant major ama fare Mamingna Lal Gil Lan Chongloi Elias Robin Chahi kuntraga taruk kawi New Cycle Village dagini miyoy asidagi maru ahum yawba magazine ka konaba 9mm gi pistol amasu fare hairi India lenga ki thong Manipur thugai na bahot na bani lawdaba ngamloi hairi Poirei leimeron maira paibi apunba Manipur gi founding president Ima Kombi laikhidaba gi kunga nithoi subaning sing thorom ngasi lampel sana kaithel da leiba Ima Kombi gi yata famda lup asina sinduna pangthokre Thoram aduga mari lainana Ima Kombi gi ningsing khubamda miyamna haikat laikat tamduna amasung minute ani tumin na leptuna ikai khumnaba utki Thoram aduga mari lainana Poirei leimeron maira paibi apunba Manipur gi president Soraisam Memchana haikibada India lengak na Manipur da chatharakliba thong asi Manipur asi machet tana thugai na bahonarakpani haina lawdaba ngamloi Kuki kulai paiba singna lan hol laga India lengak na ngakpi senbiraktabadagi maitai naha kaya masagi maramdam amadi mapurup kanjana bahonarubagi damak haujik lamdam asida president run thamjillaga amamamta oina fagat na bahonaribasi lup asina kaidanungda yabangamloi India lengak na machin na thokna khulngak lucho haidrabasu maitai gi naha sing asida khulngak lucho haina insin baga pangkak ohen kibani Masigi mathakta lal asina maram oiraga ngasi phawba masa masagi mayumda hanjinba ngamdana lairibasing asi athubada hanjila hangedabani haina phongdukhi